Arambai News Guwahati da Manipuri Pau tabiribasingbu ihan hanbamaktada Chingangbam Sujitra Ranina khurumjari hojik ngasigi samlapa mariba pausing lowirasi. Asamda COVID-19 gi apunba confirm case masing lising yankai taret ka chatret taramari sukre lising kuntrani pan ga chanipan supna mapanna naba phakre lising tarani pan ga chatret humphuni thoina active oiri ngasi nongna miyoi nipan amaso laikan nabangam dana laikhidabadagi state asida apunba laikhidabagi masing chamaga nifu sukre ngasi gi oina positive case lising ani ga chani tarani pan phangki masi sample lising yankai mari ga chani pan nifu manga test tobudani maramasina Assam gi oina positivity rate asi chada mari dasmik sino mari da hantharakre ngasi phangliba positive case masing habadi lising ani ga chani tarani pan asi gi manungda Guwahati Kamrup metro dagi chani ga marfutara mapan Kasar dagi chamaga humphumanga Nagaw dagi chamaga yankai amadi Dibrugarh dagi chamaga nifuni thoisu yauri ngasi laikan abangam dana laikhidraba miyoi nipan ase chahi nifu manga dagi na humfu phawbagi manungda laiba miyoi singni Nalwari dagi ani Tinsukia dagi ani Kokrajhar Nagaw Dibrugarh amadi Morigaw dagi amamamni Assamda lakliba August ki tang 15 dagi lockdown handoklagani adubo masigi matung haibadi August ki tang 15 gi matung amadi September tha dagi ahongba kaya state asida lakadori officially nongmani ni asida ahongba sing asigi matangda guideline sing lauthoklabasu yari numidang pung 3 tagi curfew thamlamba adu numidang pung 9 dagi curfew thamlaba yari tha khudingi haibadi September tha dagi horaga chayol ama total lockdown thamlaba yari Thangza numit amadi nongmaijengda lockdown thamlamba adusu lokthokhiba yaba leibaga loinana maikai animakki dukan sing loinamak hanglaba yari Leibaga sigi Union Health Ministry na Assamda COVID case lising humphumari yaurakani haikhiba adu chumlakadori haukiba thani asida state asida positive case lising nifunipan phangki amasung positive case masingsu thuna yangna hengalakli haukiba August ki tang marida state asida positive case lising ani khara khaktamak phangki adubo August ki tang manga dade positive case lising yankai henkre maroina upper Assam da positive oibagi chang hengalabasu Guwahati dadi ngasi positive ki masing hantharakpa uri COVID test obagi chang wangkhatli mate COVID positive oibagi masing su hengalakpa masana tabane adubo Union Health Ministry na pikhiba COVID ki laiphaw adu Assam dadi chumlakadori Assam ki BJP MLA Mihir Kanti Some ngarang COVID-19 positive oikre state asida COVID positive oiba mahakna mapan suba MLA ni mahak Silchar Medical College Hospital da admit tawkre Kasar Udharbon gi MLA asigi imungi miyoi singsu test tawkibaga loinana mahaka naknaramba miyoi singsu thigatuna test tawba hokre Ningsing bayai hokiba August ki tang anida hanagi cabinet mantri amadi Samaguri gi Congress MLA Rakibul Hussain su COVID-19 positive oikrabane ngasi su maifana sinduna Lakhipur gi manung channa Chaprau khunda Manipuri lon ga mari leinana awareness campaign ama changsinkre mifam mapu oina Potsangbam Syamchandra Saite Academy Awardee Naurem Vidyasagar All Manipuri Maira Paibi Apunba Lop Ampalgi President A. Lili Amadi Maifagi President Seram Herajit na Chingbana Daista Phamki Manipuri Lonbu Assamda Associate Official Language Ohengadabani Haibasi Sangvidhangi Article Chahumga Niputareta Mayek Sengna Piri Haibasina Campaign Asigi Wahogdok Oiki Naurem Vidyasagar na haikibada Imalon haibasi aikhoigi mingselni aikhoibu saktak liba Imalon asi macha aikhoina punnak kananaba hotnaminasi maifana changsilakpa Imalon kanbagi khongjang khudingmakta mapung phana sogotchari haiki Lakhipur town gi len lekai da leiba Imoinu jewelry gi mapu Sanjeep Singh ngasi ayuk Silchar gi layengsang amada brain stroke tawduna laikhidre mahak masagi chahi 93 sukre Sanjeep Singh hauzik Manipuri Merchant Association gi member amani mahakna manung matam chadana laikhidaba asida association asigi member khudingmakna awaba phongdorakre ngasi Kasar Lakhipur da Manipuri Short Story Society India Naharol Khorirol Silup
Manipuri Sahitya Parishad, Lakhipur District Committee, Manipuri Chanura Ayibi Loop, Manipuri Language Development Society, Amadi Nahamarup Nachingba, Manipuri Lupsingi, Apunba Mifam Amada, Manipuri Lonbu, Assamgi Associate Official Language Amoina, Loksan Binaba, Amadi, Assamgi APSC Nachingbana, Tabak Lobagi Changyengda, Manipuri Longi, Mapam Amad Thambinabagi, Wakat Kayasibu, Mapung Pana Saugatpa, Haina, Lepna Kibagaloinana, Atuba Matamgi Manungda, Assam Sarkada, Apunba Wakat che ama pisanba hainasu lepnakre aduda sunatana maifa amadi amsuna issuesing asiga mari lenjana changsilakpa iho khudingmak saugatpa hainasu ingudam binotna preside tawkiba ngasigi mifam asina warep oina lepnakre Indo Naga Peace Talk mari lenjana karigumba lakliba reportsing asina chumlabadi lakliba August ki tang 15 haibadi Independence Day numita aroiba khutyek thanaraba yana leire Jahi kulumdoi chatharagliba Naga Santigi wari sanaba asida Greater Nagalimgi wafam puthoklaga Naga area ni haina Nation IM na claim toriba saruk sing yauriba haibadi Assam Manipur amadi Arunachal Pradesh ki mihut singsu wari sanaba asida yaubagi wafam leiribani Cheragasida Naga Santigi wari sanaba asida Nagaland gi Governor amadi Center gi Interlocutor RN Rabiga makhatana phaminaba Nation IM na pamdabagi maong ama utlakli Ravi gi thawong thawda sing asigi mathakta pende hairaduna Naga Lal Hulub asina Kendra Sarkar gi makok thongba luthobu basingda khanghan khresu hairi NSN IM na RN Ravi gi mathakta maroina pendriba asi Englishingani 15 gi framework agreement ki matangda mahaki misinterpretation amadi khulai paiba khutpu singbo laksinaba Nagaland Sarkar da mahakna irakhiba cheirol aduna maram oiragani hairi Panbayai interlocutor oriba RN Ravi di ngarang irai numit fawba Kohima da adumak leikhi aduga NSN IM gi luchingba funamak Delhi da thungkhrabani State singna magi state language hinghanaba amadi chawkhatnaba hotnarakpagi iho asida anoba national language policy na hena inot pisalakpadagi awang nongpokta masigi mami yamnamak kanna tarakpa haukrabani Silongi Congress MP Vincent H Palana Khasi amadi Garolon aniasi CVS da second language option gi list yahonabagi dabi tawrakli Meghalaya tanatana awang nongpoki phurup aniasina taba mafam singdasu loan aniasi ngangna loan amadi ayi loan oinasu sizinaribani haina MP asina claim tawrakli Chairagasida Meghalaya State BJP na state asigi school namakta Khasi amadi Garo loan bu compulsory subject oihannabagi dabi tawrakre State BJP President Ernest Maurina haikibada state asida lairiba government amadi private natraga social organization singna run toriba school namak anoba education policy asigi makhada pushilakadabani hainasu dabi tawrakre Manipura COVID-19 gi apunba confirm case masing lising ahumga chatruk kuntra manga sukre lising amaga chamapan kuntaret naba phakre lising amaga chatruk marfutara taret na layingli ngasi nauna mioi amasu laikanaba ngamdana leikhidabadagi apunba leikhidabagi masing 13 sukre ngasi positive oriba case masing haibadi chamaga humpumapan gi manungda humbudra manga di michamni masida Imphal West gi kunmanga yauri amadi Marfutara Marina Central Armed Police Force haibadi CAPF ki personnel singni ngasi positive oriba micham humbudra manga asigi manungda none dagi mioi mari khak natana ateidi haibadi humbudra ma thoidi travel history leitaba mioi ngaktani local transmission ni community transmission mak haudrabasu oirakpa yabagi chang yamnamak wangkhalakli Hauzik Manipur da health infrastructure ga mari lenana mayok nariba awabasing haibadi COVID anabasing layeng naba doctor amadi nurse ki masing wasilakpa ambulance marang kaidaba amadi COVID test tobagi chang watpagi mathakta yamnamak thuna result piba ngamba COVID testing machine watpa kaya sina state asida COVID ki lanjang luba henjilakli Later Kulakaya containment zone Laukhokibaga loinana doctor, nurse amadi police kaya yauna frontline warrior kayasu na COVID-19 positive oikrabani maramasina Manipur miyamna masa masana gyan tazaduna yariba makai yumdagi mapan thokpidaba mapan thoklabasu mask upiduna matam pumbada social distancing ngakpa yauna COVID-19 gi SOP sing ngakna chatpigadabani matam adu khaktada COVID laichat asi community transmission oina sandorakpadagi thudekpa amadi thadatpa ngamgadoribani
ngasi state asida laikanaba ngamdana leikhidraba miyoi asi Imphal East District ki manung chana khongmandagini mahak masagi chahi humdoi sukre mahak tha asigi tang anida tongan balaina haibadi diabetes amadi hypertension na chingba kayana nabadagi Jennings ta pukhatlaba matung COVID-19 positive oirakibani hairi All Manipur VDF Welfare Association na thagi tolop hengatnabagi wakat yauna changsilakhiba khongjangbu sogatladuna ngasi Bisnupur district ki Sendra outpost laiba VDF singna protest tawkhre changsilakliba khongjang asi lengakna luna lawi haizarabasu lupa lising amakhak hengatpagi wafam phongdorakpa asi laibak thibani lengakna VDF po angang macha thembagi mongda tawbiganu khongjang asi hingbagi right tanbani maramaduna cabinet ki wafam VDF singna yaba ngamloi hairakre awang nongpoki state sing haibadi Maroina Mizoram da COVID-19 gi apunba confirm case masing chaunga ga humphumanga sukre haukiba pung kun mari sida nongna positive case nipan phangki amadi chani ga marfumapan na naba phakre chani ga humbudra taret na active oiri leikhidaba amata yaudri Meghalaya da su haukiba pung kun mari sida nongna positive case tara taret phangkiba loina na apunba confirm case masing lisingama supna kulhumdoi sukre Chamriga kulhumdoina naba phakre chaunga marfutara marina active oiri ngasi nongna miyo yamasu laikanaba ngamdana leikhidabadagi state asida apunba leikhidabagi masing taruk sukre ngasi leikhidaba miyo asi Shillongi Negrimsta leikhidabane mahak masagi chahi nifu taruk sukre miyo asi kidney fail oibana maram oiduna hospital asida laying balakhibani adubu mahak COVID-19 positive oirakibani hairi Arunachal Pradesh ta COVID-19 ge apunba confirm case masing lisingani supna nifumapan sukre lisingamaga chahum kuntarukna naba phakre chatret ka kunna active oiri leikhidabagi masing ahum sukre Nagaland da su nauna positive case kunthamathoi phangkhibaga loina apunba confirm case masing lisingani ga chatruk marfu nipan sukre chanipan ga kunmari na naba phakre lisingamaga chanipan yankhai manga na active oiri leikhidabagi masing taret sukre amadi Tripura da nauna positive case chamaga nifu taruk phangkhibaga loina apunba confirm case masing lising taruk supna taramari sukre chaniga kunmari na naba phakhibaga loina apunba naba phakhibagi masing lising mari supna marphumari sukre lising amaga chanipan humbudra manga na active oiri ngasi nauna miyo yamasu laikanaba ngamdana leikhidabadagi Tripura da laicharasin amara moiduna apunba leikhidabagi masing 38 sukre India dana COVID-19 ge apunba confirm case masing hojik phawbada lising yankhai taret yaukre masida state mari gi watlibani total positive case masing na lakh kunma thoiga dasmik mari ani henkre amadi total active case masing na lakh taruk dasmik ani taret henkre total recovery masing na lakh tara mari dasmik taret ama henkre apunba leikhidabagi masing na lising nifum doiga chahum kuntaruk henkre ngasigi oina hojik phawbada mioi chatret ka nifunipan layeng bangamdana leikhidre Malemda ngasigi nongmagi hojik phawbagi oina khwaidagi wangna positive oiba lebak singi manungda Indiana makokta cheli aduga ngasi nongmagi sibadana India ani subada leiri makokta leiri basi Mexico ni aroibada atopa pawsingda Ngarang numidang Kozhikode International Airport ta Air India Express ki Vande Bharat mission gi saruk amoina Dubai dagi passenger chamaga marfudramathoi purakhiba plane ama kaibadagi pilot ani yauna mioi tarani pansi kibagi thokdok adugi matangda Union Civil Aviation Minister Hardeep Singh Puri ngasi thokdok thogom da chatuna yengsinkre hojik passenger ani gi phibam yamnamak luna leibaga loinana asokpa chamaga humfu hena hospital singda laikanari Kevin crew member marimak asogapan yaukide digital flight data recorder amadi cockpit voice recorder animak phangbangam adubu thogdo asida leikidaba passenger ama test tobada COVID-19 positive orambadagi rescue operation team da yauba mioi khudima self quarantine tobatari Banbayai leikidraba passenger singdana lupa lakh tara asokpa singdana lupa lakh ani amadi khajik sokpa singdana lupa lising yankai pinanabagi wafam Bharat Sarkarna laukthokhrabani Masagi chahi yankai mapan sukraba Captain Deepak Sathe amadi mahaki co-pilot na passenger chama henbagi punsi karamna kankibage haibadu kanna wari narakli
फुट 35 लूबा कोम अमदा तासिनबत नतना एयरक्राफ्ट असी अनि थोकना काइजरबसु मईदी हौहनखिदे मसिना पैसेंजर कयागी पुंसी कनबा ngamkhibani पुंसी कया कलमलिबा मियोई असी लाइबक थिरबा फ्लाइट असीगी कमांडर कैप्टन दीपक साथे अमदी महाकी फर्स्ट ऑफिसर को पायलट अखिलेश कुमार ने कैप्टन साथे यामनमक एक्सपीरियंस लेरबा पायलट ने सिनिंग चित्ता हिंगहोबा पैसेंजर सिंगनसु महाकपु थागलखी प्लेन मई हौखिद्रिबा से महाकना यामना हईसिंगना इंजिन स्विच ऑफ तहोबदगिनी हाइना हाइरखी कैप्टन साथे पुनेदा बेस होइबा NDA अमदी दुंदिगली एयर फोर्स एकेडमी दगी थोलखिबने इंडियन एयर फोर्स की फाइटर अमसु ओइरमे नोंग यामना कन्ना चुबदगी नोंग चिंगी फिबम यामनमक फत्ते हायरदना लैंडिंग तौद्रिंगगी ममांगदा पायलटना वार्निंग तौरमखी महाकना अनिरक सेफ लैंडिंग तौननबा होटनखी अदुबु कंट्रोल तौबा ngamkhide मसे मियोई कयागी पुंसी अंगकपा फिबम अमदा हिंगहौबनी हाइना हिंगहौबा पैसेंजर खरना फोंदोरखी असिगुम्बा कोझिकोड के टेबल टॉप रनवे गुम्बदा अकनबा नोंग मरक्ता लैंडिंग तौबसी यामनमक लुई निंगसिंगबा याई इंग्लिसिंगनी तरादा इंडिया की ख्वाइदगी तमथिबा पैसेंजर एयरक्राफ्ट एक्सीडेंटा दुबईदगी पायरक्पा एयर इंडिया एक्सप्रेस फ्लाइट अमसु मैंगलोरदा लैबा टेबल टॉप रनवेदा लैंडिंग तौरिंगै नांथखिदुना चिंखादा तासिनबदगी पैसेंजर 459 सीखिबने चैरगसिदा झारखंडसु ngasi एयर एशिया की फ्लाइट अमसु अचौबा एक्सीडेंट अमा थोकलमगदबदगी सिनिंग चित्ता हिंगहोबगी थोकदोक अमा थोखरे एयरक्राफ्ट असिना पाइखलकपदा उचेक अमना येशिलकपदगी इंजिन मई हौरक्तुना एयरक्राफ्ट असि बिरसा मुंडा रांची एयरपोर्टा अमुक पाइथखी अमदी पैसेंजर 453 मक सेफ ओइहोखी एयरपोर्ट असिदा प्लेन असि निंगथिना येंगसिलब मतुंग अमुक पाइखतखी हंदक खरनी ममांग जम्मू काश्मीर की लेफ्टिनेंट गवर्नर की फम थादोखरबा GC मुर्मू ngasi राष्ट्रपति भवन दा लेबाग असिगी कंट्रोलर एंड ऑडिटर जनरल ओइना वासक लौखरे केरला दा ngarang अतरखम लेतना नोंग लेप्तना चुबदगी प्लेन काइबगी थोकदोक थोखिबा मरक्सिदा स्टेट असिदा ngarang अमुकसु लेबाक किंथरकपदगी मियोई कुनिथोई सीखरे इडुकी डिस्ट्रिक्ट की मनुंग चना राजमालादा लेबाक निंखायरपदगी अचौबा थोकदोक अमा थोकपदगी हौजिक फावबदा सीबगी मसिंग कुनिथोई सुखरे रेस्क्यू अमदी सर्च ऑपरेशन लांजंगी मोंगदा चथबगा लोइना हौजिकसु मियोई निफु हेना थीबा फंगद्री हाइरे अमदी सुशांत सिंह राजपूत की मिशी की मतंगदा CBI ना थिगतपा हौखिबगा लोइना सुशांत की अपोकपनसु सुप्रीम कोर्टा एफिडेविट तौरदुना रिया की पिटिशन डिसमिस तौननबा हाइजरखरे चेरगसिदा महाराष्ट्र थीहुंबा चथबगी थोंग असी ngakpigani चेरगसिदा महाराष्ट्र सरकार नसु एफिडेविट फाइल तौखिबगा लोइना CBI ना थीहुंबा चथबगी थोंग असी पामदे हाइरखरे रियाना केस असी मुंबई दा ट्रांसफर तौननबा अपील तौरखरे CBI ना सुशांत की पोस्टमार्टम रिपोर्ट अमुखना चेक तौगदौरी नाकलमरोमदा एनफोर्समेंट डायरेक्टरेट ED ना ngarang रियाबो पुंग 9 हेना वाहंग पाहोंग तौखरबसु हंदक खरनी असिगी मनुंग अनिरक सुबा ओइना अमुक वाहंग पाहोंग तौरगनी हाइरी पनबा याई सुशांत की मिशी असिगी मतंगदा ngasi माइकई पुनमक्तगी चिंगनबगी मिट येंगनरकलिबा से सुशांत की यानबी रिया चक्रवर्ती रिया की ममा मपा अमदी मौपादनी ngasi gi oinadi arambai news guwahati da manipuri paw sandok chaba matang sta loisinjaba ga loinana mukhasu hanna khurumjari